अहानबदा मरोई माउ Chamaga Kuntra Manga Suva Exile Day Githaram Memorial Complex of the 23 Unsung Heroes PT Park Imphal da Pangthokre Kurum Jari ISTB Pau Meeting Tabiri Bapum Namapu Taram Nokchari Pau Santokna Pizari Forum for Protection of Heritage of 23 Unsung Heroes Andaman Chapter 1891 Sinduna Chamaga Kuntra Manga Suba Exile Day Githaram Memorial Complex of the 23 Unsung Heroes PT Park Imphal da Pangthokre Tharam adugi manung chana PT Park ta leiba 23 Unsung Heroes ki Memorial Complex ta leiba khubamda miyamna lei katuna amasung tuminna leptuna ikai khumnab utki Tharam aduga mari lenana Forum for Protection of Heritage of 23 Unsung Heroes Andaman Chapter 1891 ki Secretary N. Dinesna Manipuri Ingrising Machanipan Marfu Taramathoi gi landa Mama Leiba ki tamak lantheng nakhiba miyamnati sakhang haudraba Andaman da pugiba Unsung Heroes kunhumdoi asigi numit ama state lengang na leptuna state ki thakta thoram asi pangthokpiyo Andaman da Unsung Heroes kunhumdoi asigi Memorial Complex ama semgatpiyo masina malem gi miyamna Manipur gi puari mayek singna khanghanna ba lambi ama oigani haike The government hiring body akoigi unsung heroes ki memorial statue je yungbire asigumna Andaman da sumokoina athoba singsida ada leigiba mafam sida sigumba pillar ama yungbiba taragadi country mayam sida ki laiba mayam sida hujigi unsung heroes singji maming je hakta thambiragadi Mount Manipur kaina tholiba government tholiba je karigino haibagi hangbagi question ama lakani aduna hangbagi question do lakba taragadi akoigi Manipur ki history je masa mathandana global da leiba mayam singsina adum Tiba horpo tabani government ki side ki sumo ki state ki oiba function amatang pangthokpina ba ada sigumba akoi memorial complex Andaman da sabina ba haiduna action juduna lai Manipur gi puari ki maramda hogalakliba mahiru singda khanghanbegi tangai fadabale haina SCRT gi director Ahibam Romelna Research Forum Manipur Reform linkhatkibegi 18 suba numit ki ningsing thoramda haikre Lamfel pata leiba SCRT gi multipurpose hall da pangthokibada director Ahibam Romelna makhatana aikhoi gi leiriba nat chanabi culture tradition sing hinghanba haibase hogalakliba mirolna maruoina mahiru singda khanghanbada syllabus curriculum da hapegi tangai fadabale mahiru singna national level da changdam Nabada Saruk Yabang Amnaba NCRT Nachada Kuntra Khapagi Ayaba Labana Karamba Hapkadage Hibasi Akang Ahi Singh Tanaraga Kananingai Oi Hairi Tauramaduda Lupasiki Lekitaba founder member Mayang Lambam Gaura Chandra Amade Dr. Thokchom Bojendrogi photo da Sulei Sukatuna Kaikum Naba Utkibagaloinana Minute Ani Tumina Leptuna Awaba Fongdoke Tauramaduda General Secretary Dr. Konjengbam Chinglen Khoma Maitaina Reformasi Chumnagi Pandam Ama Fangnaba Sem Kibalup Nate Furuki Apun Basaktam Gi Fam oiduna masak takliba lon na chanabi amasung puwariga mari linana khang bakanbegi achetpa wakhalon amaga loinana linkhat ki balup amani haike education ki the sports ki art and culture ki history ki geography ki demography ki putokre ya tareta how mo putomam to culture ki mayam jaipi mayam je masi akoina hingan biology waroina koi curriculum ki school like the way the half of the galley, the curriculum half of the Kudum Jadrishi, Kogi Manipur not the half a yadi, Akoya Nangi, the Agi level, that the same level, the capital doing Manipur not the night that in my civil service, that's a Waprika, Banki or Amaguro, or Kanduan. Other than NCRT not be with them 30% happy I had. Sumagi culture, New Zealand, sport in New Zealand, so maybe come with my amlet. Loan Katada, the Jati Mayam, Chanabi Mayam, loan for Ana mayam jigi loinama hoi 30% da half percent namdabanina baroi number oina khan report madune haptu Lamdam asigi semilon fibam phagathan gi hairabadi entrepreneur kaya yokhat piba masing yam khathan ba mathau tai haina Imphal ki DC Dr. Nivedita Lairan Lakpam da fongdokre wafam asing asi New Chekonda nauna KFC ma hangdokpagi thoramda fongdokhibani KFC hangdokpagi thoram aduda BJP Manipur Pradesh ki Senior General Secretary K Sarad Imphal ki SP na chingba miyoi kaya na serugya ke Imphal ki DC Dr. Nivedita Lairan Lakpam mipum khudimak Laingak na thabak piba haibasi oithokloi tabana isan isabu thabak pijaba khakta natana atopabusu thabak piriba entrepreneur sing asi yokhat piba amade masing hengathan ba tangai fade maramaduna ngasi miyamna yamna pamna chana ba KFC ki mafam ama Imphal East district ki oina hangtok ba haibasi yamna afaba amani haike
entrepreneur mayam se encourage saraga sigumba mayam tholaga masana masa thabak piba da natana mayam da su thabak piba sigumba mayam si akhoina encourage sawning bagi ko aina lakchabani akhogi state ki economy si lamdam sigi economy or nation sigi economy se entrepreneur mayam sin na pukhat pirak tragadi akhoina si sarkar mathandana economy se phagathan bangam banate. So I request each and everyone ko akhoi entrepreneur oisi sigumba enterprise mayam se support tausi and for the development of the state and the nation. Bhagavan Sri Satya Sai Baba ki Chamasuba Mapokumon Thawal Wangmatabada leba Sai Mandir da pangthokre Sai Bhakta Kayana Vajan Kirtan Saktuna amadi Iswargi Maramda Khana Nainakiba Thoram aduda Manipur Sai Baba bu masak takpada achoba thodang lawduna lakliba retired wing commander Akoizam Devendrana Bhagavan Satya Sai Baba ki punsiwari amadi Singtha ningai oiba magun kayagi matangda discourse piduna wangangkhi loinana Maitei Mayekta ithoklaba Bhagavan Satya Sai Seba Koba Satya Sai Baba ki maramda iba lairik amasu Manipur University ki hanegi librarian Dr. T.H. Khomdona Fongduna miyamda khudol tamki. Thauramga mari lenana MU ki ex librarian Dr. T.H. Khomdona ngasi fong liba lairik asi ISVN International Standard Book Number yauraba library amada thambada changba quality machal suna yauraba lairik amani. ISBN yaudaba lairik singdi substandard oiba lairik ni haina launai. Maramasina lairik fong liba singnasu ISBN yauna phone na bohot na biyo haiki. Koi library da thamba matam da library atu in magun je kamai mai point da ge hai bagi koi na edi on and no ki pambe kya marum nai madu puna muto hoje ki masi phugi me library se masi on na ma ni chokda ton pun da hai baba ni ba asin ba sakha ma thoba de le di ba asina ayam ki amna mu da na to ge hai bagi masina maram wara ka da matung de library pung ba jingina masi kaya so na ta jumbo le hai de pung na ka da yam na lam ten ko ge na khali. Social Awareness and Media Authentic Junction Samas Manipuna Safong ki bachahi tara surakpagi mapokumon ga loinana get together ki thoram ama ngarang Kaching district ki Haibong Makhong public ground da pangthokre thoram aduda Samas Manipur ki chief advisor Riyazuddin Aribam advisor MD Islamuddin Wabagai SC ki ex MLA Fajur Rahim Samas Manipur ki chairman MD Yahya Khan chingbana maroiba myusing oina serugya ke thoram ga mari lenana Samas Manipur ki secretary Muhammad Nazimuddin Khana Samas Manipur na English Ani tara mangada safong lakpadagi tola taraba kana laisadraba sing miyamdagi tongalaba sing mapuroiba kaina khrabi amadi awana taraba singda tengbang piduna lakli tengbang polam sing Samas Manipur gi admin sing amadi member singna angam puthokna duna miyamda pibani makata nasu miyam gi tamakta angam thakta honakhigani Samas Manipur politics ka mari amata laina di haiki thawramadu gi saruka moina Samas Manipur gi editor admin singda appreciation certificate piduna ikai khumnaba utke Nahasing fastest communication ki achoba awan bama lakpada manggil thariba WhatsApp ki khutang da punsin naduna apik pa imong amagum communicate toba horakhi lamdam sigi wakal manaba myo sing punsin naduna awa ana taraba khudak ki oiba tengbang piba idea sing sagatna bahoraki haukiba ing 2015 November gi kunnithoi nomaijing numita social awareness and media authentic junction samaj asi safong khibani Paugi marakthana tembe break amata lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matung taram nokchare pau makhata na pizare
Service Recreation and Organization of Youth Singzamai Thongam Lekai Yankai Nipan Suva Foundation de Gamari Lenana Maryland Foundation Porompan sponsor Tauduna Nongmagi Oiba Mid Amadi Ya Kaktagi Oiba Free Medical Camp Ama Club Asin Sinduna Singzamai Thongam Lekai de Leba Club Asiki Sanglenda Pangthokre Ngasigi Free Medical Camp Aduda Maryland Foundation Porompat ki Maike digi Hidak Langtaksu Lemna Fanghanki Amade Anok Frame Ama Leibada Ama Free Haptuna Miyam the Kudong Chaba Fanghanki Chahi asi ki September tara marida mafaudam ki satar thadorak padagi thokiba khutsem ki ising ichaw aduna sokhan khraba imung singda lengang namatik chaba compensation piu haina MPCC ki obviously department ki chairperson Sakir Ahmad na fongdorakli Kakching district ki Sekmaizin da leiba Sakir Ahmad ki yumda pangthokpa paumi sing unaba abada mahak na makhatana matam adu ki thokiba khutsem ki ichaw adu khaktanatana Thobal Imphal East amadi West ki mafam kaya dasu hanadagi hauna mafaudam ki ising thadorak padagi khutsem ki isaw thoktuna Lakli haibasi chingnaduna leirakpani haukiba September tara marita thokiba ichaw maram chade haiduna Congress party na yengsilubada Water Resources Department na miyamgi yengdana damasi control tawramba thengnaki khutsem gi ichaw aduna maram oiraga Thobal Imphal East amadi West ki area da yum farm amadi lawfam kaya ising thumjin kiba amadi miyoi anisu leikhidaba adugi matungda MPCC ki president yauna mafaudam da sport inquiry chaluraba matung Manipur gi governor da su hiramasi gi matangda thizinaba aiba Gerald Pisinki amadi Chief Secretary dasu wakat ki balai kre haiki thawdog asi amukhana thoktana balengang akan be action lokhatuna thawdog asida maraleba staff singi mathakta matik chaba cherak piu haina Manipur governor gi pukning chingsilakhi awasigi matangda thigatpinaba high court ta PIL ama thajakre madugi PIL adugi order haujik lakhre masigi damakta ngoina hangatcharabada ke Megachandra Singh honorable MLA bu hainingai leitana thagachari aduga haujik lengak ta haijening badi hairibi chawasina manghan ta hankraba adugumlaba victim sing aduda proper investigation tawbiraga matik chaba compensation si pibi naba appeal tawjari thohan gaba thawdu asi amuhana thoktanaba akan be action lawkhat piduna maral leiba staff sing adudasu dandi pibi wa haibasisu haijage District Administration Bisnupurna Mai Bharat Bisnupur amadi NSS cell na Manipur gi matenga loinana Ek Bharat Atmanirbhar Bharat ki Unity March thoram ngarang Kumbi College ta pangthokre Let us walk for unity rise for nation haiba wakhalonda Unity March ki khongchat amasu college sigi mahiroi amadi tongan school singi mahiroi kaya su saruk yaduna college sidagi SDO Moirang CH Somarendro na lamthaki thoramduda Mera Yuva Bharat Bisnupur gi Deputy Director Dr. Salam Dhana SDO Moirang CH Somarendro Kumbi College ki Principal L Gopal Kumbi College Governing Body ki Member L Ivomcha amadi college sigi tongan department singi Head of Department sing amadi Oja Singh su saruk yakhi Lamsang Mayalekai Hundabi Laupolda Lau Yainanaba Paiduna Thamlamba Fawai Sakhangdaba Singna Mai Thadok Pirambadagi Awafamda Tariba Haibong Popi Lamsang Khunodagi Thangzam Mahabir Maitegi Imungda Like Minded Group LMG Manipurna Khudaki Oina Lupa Lising Manga Mateng Pikre Thangzam Mahabir Maitena Mahaki Fawai Mai Thadok Lambabu Pendaba Fongdorakli Kudi chino chai chu me ama chemne na mar kan sab chi chu ne to ya nuai jate simdi amna thomo samne din nuai jate Loishelakpada maruiba paw mo kana bizare Chamaga Kuntra Manga Suva Exile Day Thoram Memorial Complex of the 23 Unsung Heroes PT Park Ifalda Pangthokre Hauzik Fawig and Astibina Santok Chaba Manipuri Pau Matang Salozere, meeting Tabiri Bapum Mapu Amokana Kurumjere.